Akisbani Imphal Nolini Devi na pau pajari ahanbata maruiba pau Manipur ngasi mahusagi chatnabi amasung harau tayambaka loinana sajibu nongma panba jairauba pangtukli Bharat ki tongan-tongan pa rajyasingdasu ngasi anuba sahi hauba ugadi gudi parba chaitra sukladi na chingba pangthuknari Lebak asigi khongchatta leiriba Russiagi mapan thauram mantri Sergei Lavrovna Pradhan Mantri Narendra Modi da haujik Ukraine da oriba phibam pautongkhre Amashung sahi asigi March GST khomjin bagi sang hana amukta oikidriba sangda lupa koti lakh ama lising nifuni thoi henki Manipur ngasi mahusagi chatnabi amasung harau tayambaka loinana sajibu nongma panba chairauba pangthokli Anuba sahi haubaga mari leinana yumkai lunana sengdoktuna anau apen singi mathelu koi semduna isorgi maphamda katuna imung manung punna chamin thangminaba amasung amaga khudol pot pinaduna yaifa mangol pinabana numit asigi mapung oiba saktam oiri nungtilda manak nakpada leiba chairau singda kaduna lai khurumba su chatnai Sajibu nongma panba chairauba ki thauramda Bharat ki Rashtrapati Ramnath Kovind Uparashtrapati M Venkaiah Naidu Pradhan Mantri Narendra Modi Manipur ki Rajyapal La Ganesan Mukhi Mantri Nongthombam Biren Singh Manipur Vidhan Sabha ki Adhyaksha Thokchom Saitabata Kendra ki Rajya Mantri Dr. R.K. Ranjan Singh amasung Atai Mantri MLA Singh Rajniti Dol amasung tongan-tongan ba lup kayana miyamda yaifa paujel piri Bharat ki tongan-tongan pa rajyasingdasu ngasi anuba sahi haubagi thauram pangthoknari Malem sinba thungna leiriba Telugu lon ngangba miyamna ngasi Telugu singgi anuba sahi hauba numit ugadi pangthokli miyamna numit asi mahusagi chatnabi amasung harau tayambaka loinana kumai oina pangthokli kumai asi Hindu lunar calendar hauba numit oina rajya ani Telangana amasung Andhra Pradesh ta pangthokli COVID-19 laichat leibadagi haukiba sahi ani dadi kumai asi mamingtagi oina pangthokki Maharashtra dangasi Gudi Parba pangthokli kumsigi oinadi Maharashtra da Gudi Parba asi thoidok hendokna nungaiba kumai oiri malem sinba thungna laichat laikibadagi haujik haukiba sahi anida rajya asigi miyamna kumai asi mapung phana pangthokpa ngamdana lakibani Maharashtra gi Mukhy Mantri Uddhav Thackeray na numit asida rajya gi miyamda yaifa paujel pidi Karnataka ta sungasi Hindu calendar ki anauba sahi hauba numit ugadi kumai pangthokli ugadi asi Hindu calendar ki ahanba tha chaitra gi nongma panbada pangthok'i masi yaningtha lakpa haure haiba utpa kumai ni miyamna ayuk numit thoktangai nganna yahauduna thau teiraga ningthina irujai amasung mandi yum amasung dukansing makhal makha gi lei amasung hainau manana leitengi numit asida yum gi mamangda ningthiraba rangoli kaya semnai Tongan-tongan ba kanglup ki sahi hauba numit chaitra sukladi ugadi gudi parba chetisan nabare amasung sajibu chairaubana lakpada Rashtrapati Ramnath Kovind amasung Uparashtrapati M Venkaiah Naidu na miyamda nungaiba phungtokladuna yaifa paujel piri Rashtrapati na hai leibak sinba thungna tongan-tongan ba mawongda yeningtha lakpabu taramna oktuna amasung Bharat ki anauba chahi haubabu harau tayamna pangthokliba asina aikhoi gi khunai amasung culture gi amata oibagi sakdam adu hena chechil hali mahangna hai harau nungaina kumai pangthokpa asina aikhoi gi khunai da nungsi chanana amasung marup mapang oina hingminabagi wakhalon chechil hali Pradhan Mantri Narendra Modi nasu Navratri Ugradi Gudi Parva Navre Chetisan amasung sajibu chairaubagi yaifaraba numitchida miyamda yaifa paujel pidi ngasi Twitter da mathang thagatpa warol singda Sri Modi na hai Saktibu irat thaunibagi kumai Navratri na mipung khudimaki punsida anoba energy pigani Bikram Sambat lisingani humputara mapana mipung khudimaki punsida anoba thauna amasung anoba wakal pokhanba oirasano hairatuna miyamda anoba sahigi yaifa paujel pidi Numit mapani chumna chathagadaba Hindu singgi kumai Chaitra Navratri ngasidagi haure kumai asina Fattababu maithiba piba aphabargi khudam adu oire Chaitra si Hindu calendar gi ahanba thani kumai asigi aroiba numita Bhagavan Ramna malemda poklaba aduda nungaiba phongdokpagi kumai oina Ramnavami pangthokani tabiriba pawasi Akasbani Imphal dakini
लेबाग असigi khongchatta leiriba Russia-gi mapan thoram mantri Sergei Lavrovna ngarang New Delhi-da Pradhan Mantri Narendra Modi ga unakhre. Sri Lavrovna Pradhan Mantri da hauji santi thamnaba wari sanariba adu yauna Ukraine gi fibam gi matangda paudamki. Ek yariba makai atuba matamda hingsa gi thabak loisil hannaba Pradhan Mantri na amuk hanna afil tokhi. Santi thamnaba honabada Bharat na piba yaba mateng pinanaba sem saduna lei haina su khanganki. Mamang sahi ki December da Bharat amasung Russia gi awang bathaki mifamna lawkhiba warepsing kaya yamna khumang chawsilabagi haibadusu Sri Lavrovna Pradhan Mantri da paudamki. Madugi mamang da New Delhi da mapan thoram mantri Dr. S. Jaishankar ga Russia gi mapan thoram mantri Sergei Lavrov ga wari sanaki. Sri Lavrov numit nini ki Bharat khongchatta ngarang numidang wairam thungnubani. Mantri ani na Ukraine da oirakliba phibam gi matang da sukhanaki. Pradhanmantri Narendra Modi ga Nepal ki Pradhanmantri Sher Bahadur Deoba ga ngasi New Delhi da wari sanaragani. Sri Deoba numit humni ki Bharat khongchatta ngarang nungthil New Delhi da thungnubani. Airport ta mahak pungak sil Rajya Mantri Ajay Bhatt na okhi. Sri Deoba na mamang sahi ki July da Pradhanmantri ki phamparaba matungda handaki asina mapa laibak da chatpa ahanbani. Nepal ki Pradhanmantri na awang bathaki mihut kangbo amal loinarakli. बिहार की जयानगरदगी नेपाल की कोठा फाउबा किलोमीटर कुंथ्रा मरी मखाई सांगबा लंबीदा ngasiदagi रेलगाड़ी चेनबा हौरगनी सेंट्रल रेलवे की चीफ पब्लिक रिलेशन ऑफिसर वीरेंद्र कुमार ना आकाशवाणी दहाई प्रधानमंत्री नरेंद्र मोदी अमसुंग नेपाल की प्रधानमंत्री शेर बहादुर देउबा ना पुन्ना ngasi वीडियो कॉन्फ्रेंसिंग की खुथांगदा रेल सर्विस अदु हौदोकनी नेपाल की कोठादा रेलगाड़ी असी टोंगदुना चनिंगबा भारत मचासिंगना केंद्र नत्रगा राज्य सरकार न पीबा फोटो आइडेंटिटी कार्ड इलेक्शन कमीशन ऑफ इंडिया न पीबा वोटर कार्ड नत्रगा नेपाल द लेबा भारत की एम्बेसी न पीबा आइडेंटिटी कार्ड पाइगदबनी मपाल थौरम मंत्रालय न प्रोजेक्ट असिगी दमक लुपा कोटी 7.3 काइथोकले सही असिगी मार्च जीएसटी खमजिनबगी सांग हाना अमुक्ता ओइखिद्रिबे सांगदा लुपा कोटी लाख अमा लिसिंग निपुनिथो हेनखी सेल्टुम मंत्रालय हाई मसीना सही असिगी जनवरी दा लुपा कोटी लाख अमा लिसिंग निफु जमापन मरफु तरो खमजिनबा ngamkiba adugi record thugaide सही असिगी मार्च दा खोंगटलिबा रेवेन्यू असि ममांग सही की मार्च दा खोंगटखिबा जीएसटी रेवेन्यू दगी सादा 15 हेले ममांग सही की मार्च था का यंगनबदा सही असिगी मार्च था दा मपालमदगी पुसिलकबा पोसैदगी खोंगटखिबा रेवेन्यू सादा 15 हेनखी अमसुंग लेबाक मनुगी ओइबा लेबे योनबगी थबकदगी खोंगटबा रेवेन्यू ना सादा 13 हेनखी अपुनबा सेनफम असिगी मनुंगदा सेंट्रल जीएसटी ना लुपा कोटी लिसिंग कुनमंगा चानिपान कुंथ्रानी स्टेट जीएसटी ना लुपा कोटी लिसिंग कुंथ्रानी थोइ चहुम हुंपुतरा निपानी अदुगा इंटीग्रेटेड जीएसटी ना लुपा कोटी लिसिंग हुंपुतरा मरी सामरी हुंपुतरानी अमसुंग सेस ना लुपा कोटी जमापन लिसिंग मापन सामरी तरातरेनी All India Radio News na competitive examination singi oiba avyasa na mingthonba anoba sayol gi thorum amang ngasidagi haudoklagani tharum asina mahiroi sing amasung thabak thiriba mioi singbo competitive examination singi sem sabada mateng oihennaba phandam thamli tharum asi hindi de sandokani amasung thangja khudingi numidang pung 8 makhaidagi 10 fawba sandokani IBS की अहान बटंककता ngasi numidang warang pung 8 makhaida FM Gold sandokani amasung tangkagasi modern history oigani tharumasi Twitter AIR News Alert natraga AIR News Official YouTube channel amasung News on AIR app tasu phangani mathang ki tangkak April 8 da sandokani mahiroi chingna makoi gi wahang WhatsApp 9289094044 natraga email avyas.air@gmail.com da April manga phawbada tharakpa yagani tangkak asi ki subject na Indian polity amasung constitution haibasini arubeda maduiba pau amuk hana Manipur ngasi mahusagi satnabi amasung harau tayambaga loinana sajibu nongma panba chairauba pangthokli भारत की तोंगान पर राज्य सिंगदा सुंगसी अनोबा सही हौबा उगादी गुडी पर्बा चैत्र शुक्लादी न सिंगबा पांगथोकनरी लेबाक असि की खोंगचत लेदिबा रशिया की मपान थौरम मंत्री सर्गेई लाव्रोवना प्रधानमंत्री नरेंद्र मोदी दा हौजिक यूक्रेन दा ओरिबा फिबम पाउदमख्रे अमसुंग सही असि की मार्च दा जीएसटी खमजिनबगी सांग हाना अमुक्ता ओइखिद्रिबा सांग दा लुपा कोटी लाख 1.2 हेनखी पाउलोइजरे